कांसीपुर लेब कैथोलिक स्कूल की मनिंग थम गेटा सकंगदब सिंगना टिफिन अमद केजी मंगारुम लुम्बा आईडी बॉम अम थमलमले सिटीजनशिप अमेंडमेंट बिल राज्यसभा टेबल तौखीदबगीदमक्ता नुंगाइब फोंगदोकपा ओइना बीजेपी मनु प्रदेशना चीफ मिनिस्टर एन बीरेनबु हप्ता कांगजीबुंगदा हराउक्ते यामना ओखरे सिटीजनशिप अमेंडमेंट बिल की मतंगदा रिव्यू मीटिंग अमा मैनपेक्न सिंधुना लाक्लेबा फेब्रुआरी 13 कोनुंग ममांगदा लैबा लमयानबा संगलेलदा पांगथोलगनी हाइरी मणिपुर ऑर्गेनिक वैल्यू चेन डेवलपमेंट फॉर नॉर्थ ईस्टर्न रीजन की मखादा स्टेट असिगी सिंग अतोप स्टेट अमदी मालेम की कैथेल फंगनबगी पानमदा यानसी अनि हुयेक पिनखरे अमसुंग लोकसभा मिखल की कोड ऑफ कंडक्ट लाउथोक्त्रंगी ममांगदा परमानेंट सोल्यूशन पुरक्त्रबदी एसएसए अमदी रामसागी ओजा सिंगना इलेक्शन बॉयकॉट तौबका लोइनना क्लास 12 की एग्जाम दसु ड्यूटी तौररोय हाइरी मयाम खुरुमजरी अदम नेमिरिबसी इम्पैक्ट न्यूज नि आई तखलमम श्याम कनन हाउजे पुंजा सिफावगी मरब पाउसिंग म्याम द पिजरी इम्फाल वेस्ट डिस्ट्रिक्ट की मनुंग सना सिंगजमई पुलिस स्टेशन कोनबा कांसीपुर लेबा कैथोलिक स्कूल की मनिंग थम गेटा सकंगदब सिंगना टिफिन अमदा केजी मंगारुम लुम्बा आईडी बॉम अमा प्लान तौरमले थौदोक थोफमदगी फम पावगे मतुंगिना ngase yu anganbada miyamna walking sarpa matamda bom ni singnaba ama leire haina thengdarakpadagi police paw piraba matungda Imphal West ki makok tongba officer kaya laktuna yengsinki yengsilaba matungda state bomb disposal team da paw piduna laklaba matungda bom ni haiba sabsana khangdokpa ngamke loinana bom leiramliba lambi adu thengzinduna state bomb disposal team na bom adu thamlamliba mafam adumaktada aswengam yahondana pokhayenkre स्टेट बॉम्ब डिस्पोजल टीम ना फोंदोरपदा ngasi बॉम्ब asi yamna matik mayai leiba bomb amane आईडी बॉम्ब asi टिफिन अमगी मनुंगदा हैंड ग्रेनेड अमगा योटे खरगा लोइनना पुना प्लान तौरंबना करिगुंबा बॉम्ब असिना पोखाइरम तारबदी स्कूल asi yamna चाउना अमंगता थोकनम याई हाइकी थौदो असigi matang स्कूल अथॉरिटी ना फोंदोरपदा तुंगी उम्बिरेल ओरकदबा माहिरुइस कयाबो मसिंग मई मसिंग तमलिबा स्कूल अमदा बॉम्ब थमजिंदुना अकी अखंग पोगनबासी यानिंगदे matungda masigomba thawong asi amuhana sathabigino haina appeal tawrakle Targeting an educational institution is something we condemn it, because in the learning process they have to go, and I condemn this action, and I appeal not to do these things, this sort of things anymore in future. Being an educational institute, it has to be a peaceful atmosphere, but incidents of this sort shows that there are some persons who are wanting to destroy the future generation and create a psychological fear among the students. This is uncalled for. It is not a good act at all. So we would like to condemn this act and not to repeat this kind of activities, especially in the educational institutions. Nakalamuramda Catholic School Kansipur ki Thongal da thamnamniba bomadu Kanglipa Communist Party People's War Group Marxist Center gi Arvan Warfare Team Amana Mahiroi Ozamadi Akoibag Yenglaga Aroibag warning wina Pokayan Thamlambani Haina Aina Tinkraba Laluluf Asina Fongdorakli Catholic Education Society dagi Monetary Fund Tankiba Laite Society Asina Kaubunai Karaga Manaraga Ngayaki Oiba Policy Siemlaga Lup Amadi Miamgi Marakta Sing Sep Thana Bahonadiba Ado Kutakale Padabani Bom Thamlambagi Damak Laipak Miamna Lupulana Lobiganasu Hirakli Amaram the Catholic School Kansipur danga sayuk sakangdaba singna sakti leba bom thamnamba ki thawongbo Joint Student Coordination Committee JSCC Manipuri Student Federation MSF School asigi Oza Singh PTA Local Guardians Association amadi Transport Union na kana yani na fongdorakle
Rajya Sabha Citizenship Amendment Bill puthokhidraba matungda ngasi BJP Manipur Pradesh na sindu ngasi Chief Minister Nongthom Birienbo Imphal International Airport ke taram okre masing yamlaba BJP ki karmi kayana Chief Minister ba nungthil pung ahomlom tarakpadagi harau tayam olama matungda hafta kangjibung fauba gari de lakhe loinena hafta kangjibung da mahak wopagi thorom amasu pangthoki Karigumba Citizenship Amendment Bill asina pass tawba thoklamnabadi miyamna BJP amade laingakta yengnamgadaba miyeng adu tu sungba phawi haina Chief Minister na phongdoki hafta kangjibung da pangthokiba Chief Minister Nongthom Birienbu harau tayamna okpagi thoram maduda Chief Minister na makhata na phongdokibada Manipur yaungna notice miyam gi thamoi sokadaba thabak tawroi haina center gi lusingba singna thajaba pirakhiba singado sabsana thabakta onthorokpana maram oiraga ngasi miyam pullaga leiba fanglibani haina su nungaiba phongdoki loinana punamak asigi mahai lamdam asigi civil society organization sing mahiroilup sing imaivel sing amadi delhi da chatuna cap pass tawdanaba taksin khiba political party taramatho gi hona jamani haina miyam da credit piki loinana khoiraman kaithial da bill asigi mayokta khongjang sanction bada imaivel sing khara asopan nangkhiba yaukhibadusu nungaitaba phongdoki loinana miyamna lenga ki asoiba sing khodomi thinduna takpirakpada sumthokna bahonagani Manipur ki tungi punsi yaifanaba NRC sanahnabagi matangda mathau taba lerabasu natraga atopa tongan ba suggestion pining ba lerabasu academic oiba mawongda approach tawbiro haina Chief Minister na miyamda appeal su tawki Praja miyam ge aduma movement Bharat Sarkar na tabi raga ngasi sigi film se lakpani akhoi di sumna pa kholoi oina selu bani sumna unaru bani predictive praja miyam ge ngasa gi tawbiri ba mayam satra sakri imai ber mayam adu bini aduna Manipur ki future kari tawsige NRC drakar leibra population commission drakar leibra kari tawsige khoi fencing ka drakar leibra police outpost karai de kari taw drakar lei koi pun nei naminaga mayam punam ki suggestion advice leijari bai koi sarkar ai ba sarkar sina ai koi mayam ge adu mayam reasoning leiba pot do koi soidana takani Chief Minister makhata na phongdokibada Manipur de BJP ke lengak sahi tara kun hena leihigani center da su Prime Minister Narendra Modi na amuk hana Prime Minister orekhigani haibagi achauba thajaba lai opposition gi lusingba singna fauba Prime Minister Narendra Modi bu sakotpa yauri haina phongdoki lonena lebak amasung miyam gi issue da party gi khenaba leitana punna thengnaminagadabani masida akhuba rajniti tawpham thokte lengak asin state asida leiriba furup sing Kanana Honariba Asida, MLA Singi Yumda, Thomjin Mamadi, Lenga Kilu Singba Singi Mitam, Maitabagi Matok Tade, Lunana, Asumba Pamba Mia Mamadi, Irang Pamba Miam Gimarakta, Yengtina Balakpagi Pibam Yaholoisi, Lenga Asina, Tungda, Tangdu Laitaba Lamdam Ama, Pami Hainasu, Fongdoki. Akhoi pai pugi polo du samuga nagi maja masi hogalapa kanda mangi thegu sangde do BJP sarkar si akoi Manipur se sahi tara kollam de yagiroi pangtok dorkanu oi nai badmai na haini maram de praja awa ana daitalai lagi seba to wa hero akoi ne heli sahi ba thakara se lagi ngo khot eta thega parase sing tam nungsinana sakona thabak to warsa akoi ne heli laitalai lagi damakta khanbar jo akoi ne heli Manipur ki damakta apunba kai ba yaro hena Bharat Sarkar da haijeraga yana hanma ngamu jo akoi ne heli BJP kari ki karoi ngai fadana net to thingingde curfew do thamingde bigi yum attack to rodi curfew thamda yaribo MLA singi yum sanga changa attack to re sugum do uidro mayam se nga na ba khona na ba khitang tawjagi bani mayam general people se khitang soong bani mado waro bi gunu miyam gi punsi kanba miyam gi lanthum kanba hai basina sarkar ama paijer ba koi gi priority hoy Cape ki mayokta khongjang sangsin bada soktuna Riams ta layang liba kaithil fambi imani gi fibam CLP gi lusing bahana gi Chief Minister Okram Ibobina lusing ba party asig MLA amadi member kaya galuna ning sinkhre Cape ki mayokta sangsin ki ba khongjang singi saruk ama oina ima kaithil da pofam famli bi ima singna ahing yarek tu na sangsin ki ba khongjang da police ka mungnabada kaithil fambi ima taru asopan nang ki ba galuna makhoi taru ki manungda mari ama discharge tau ki ba galuna mutum fibaudagi Thaunauzam Premila Sayangkhini Thoyama Song Thongzu Part 2 Dagi Gurumayam Lembishna Sayni Putareti Saru Sokpadagi Orthopedics Department Makhatana Laying Duna Lerakibani Masi Heglakpaga Sokpa
सुमाई तौदना मसीगी सिटीजन अमेंडमेंट बिल सी पास तौबीगनु तौब यारोय अन मणिपुर की इमा इबेन सिंह मयाम सिना यामना शांति ओइना पीसफुल ओइना धरना तौबसिदा स्टेट गवर्नमेंट ना हाइबा तारे को अद मोइना तौरगा फंबा यारोय न तौदा असो अपन यावरे हाइबा दिदा अखोय करीमता मतेंग तौबा ngambsu nate sumna sum solidarity utpa hai tare ko kayam thina sokpono kamai tawno mioi banina akhoi adudaiduda akhoi hangba laksabani ado handaki sidi sing tam naidana manipur gi praja singna haiba tare praja singna yaroi haiba masigi bill si pass tawba yaroi haiba praja gi shakti na praja na mai pak pani haidana akhoi yam thuna isona kan tawbidana thuna phaba worasuno केव की मायोत संगसन की बखोंगजंगदा पुलिस का मुंगनबद सोक्तना हौजे हौजे रेम्स ता लायंग दो लाइदिबा ख्वाइरमन कैथेल की इमा अनिदंग से तोंगान तोंगाबा महिरुई लुप मंगाना तेंगबांग पीखरे ngasi SSUM Masad Amaso RSF amadi Amso gi mute sing laktun reams ta lying libi mutum phibawdagi thaunauzam premila sahi yankhani thoi amadi thongju part 2 dagi gurumayum lemisna chaini putare ta tengbang singadu khusinakibani KF listening ni tarataru ki matang da review meeting ama Manipur Peoples Against KF 2016 man pek na sinuna pangtulagani hairi KF 2016 asi Rai Sabha da puthokta exon tawkhre adubu bill asi matam supagi oina withdraw tawkhibamak natabanina bill asina tungda Manipur yaungna awang nokpo ki step singda kari tholakani haibudumadi khangmangamdre asingoma phibam asina maram oiraga laleba February taratarukta KF 2016 gi matangda review meeting ama Manipur Peoples Against KF 2016 manpack na sinuna kono mamangda leiba lamnyanba sangleda pangtholakani haina manpack ke convener yumnam sa Dilip Kumar phongdorakle manpack na sinuna ngasi tidim lambida leiba GSC LPS ke office ta pangthoki papawmi singuna bamada Dilip Kumar na khatana hai Manipur laingakna Manipur Population Commission semlani haina cabinet decision laukhrabanina athubada thabakta ontho haina lengak tak taksilagani National Register of Citizens NRCSC leibak asida leiriba state khodimaki oina leifam thoi hairiba report asigi matangda Ministry of Home Affairs ta classified document oina thaduna Manipur lainga ki maikaidagi so authorized tawduna mapung fan NRC update tawduna international national influx migrant sing deport taunaba thabak laingakna paikhat kadabani amadi state population commission na state asida karam community na masing hena lairi haibadu thidoktuna lainga ki maikaidagi authenticate oiba document puthokadabani su haike review meeting asida maruina khanagadoribadi India government na Manipur gumba border state oiraba singumba pi abalepak saisida colonial attitude oiba India gi policy da state motherly treatment amaga loina na mokhoina yengliba mediang ase masigi matang da khanane nagani CAB 2016 asi tengnaba khaknatana atopa kari strategy lauraga akhoi future course of action ase hongakadoriba saklon mokhoina lakholokadoriba steps sing ase khoi puthokna khanane naraka Maduga strategy do koi chokau togani hairiba si northeast amasung national level da amasung international level da masi kamaina thengnagadagi habisigi matang da su yan maruina khanagani Pawmi sing unaba mifam maduda manpack ko convener ningthauza lansha na phongdokibada KF 2016 asi Rai Sabha da puthoktana azon tawkhre haiduna state asida leiriba praja section khudimakna amadi political party khudimakna nungai thopagi matam nate Rai Sabha exon tawkhib asina praja singna taliba pandam adugi warui sin nati maramasina Manipur praja section khudimagna mikup nahom singna leibiu loinana future course of action gi damakta lakaduriba tang taratarukta KF 2016 gi matangda pangthokaduriba review meeting asida Manipur da leiriba civil society organization sing kaithel phami ima sing mahiroi lup sing mahiroi sang sing club Mahirui Singh Club amasung Maira Paibi Singh yauna Manipur praja punamang saruk yabiu haina su apil tauki Bill C. Hando Iba, not like a John Toriba, you talk to Natamiba C. The same Mamati Masi, Mukna Sanaba, Anita, the free and Acton Taduk and Baduni Hadina. A queen luxury, Madam D. June 3 Fog Manunda, Abadi, Loksaba, Logadabani with Haita, Adu Fog Manunda Kadila, Katagave country, Manipumiana, section like it, February 16 the Kaujariba review meeting the two Kulka, Luka, and Lingvi Rectana, I can dissect of Java, future course of action, Loinana, Wakalongi, Iban Nainaba Sidamiana, Sarukia Bidana, Hojigla, Ohomba Singh, Manipur.
ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯔꯥꯁꯨ ꯈꯛꯇꯅ ꯍꯧꯈꯤꯕ ꯁꯤꯒꯨꯝꯕ ꯃꯨꯞꯃꯦꯟ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕꯗ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯅ BJP ꯂꯨꯆꯤꯡꯕ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯀꯦꯞ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯊꯣꯛꯈꯤꯗꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯊꯧꯗꯥꯡꯅꯤ ꯕꯤꯜ ꯑꯁꯤ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯤ तंगाई फद्री हाइना JDU मणिपुर स्टेट यूनिट के प्रेसिडेंट हांगखान फाव ताइथुलना थमलकली वाफम असिंग असि न्यूज सेकोंद लेबा JDU मणिपुर स्टेट यूनिट के प्रेसिडेंट हांगखान फावना हाय केप असिगा मरी लेनना मियाम की अकनब खोंजंग संगसिनबा अमदी कया अमना अवाब नंगखिबा अदुदसु JDU ना सरुक याजरी लोनेना मियाम की माई पाकपद पार्टी ना थागब फोंदोरकली नाकलमरमदा केप असि लोकसभा पुथोखिदबा राज्य सभा पुथोखिदबा अदुब चीफ मिनिस्टर नोंथोम बिरेना मियाम की माई पाकपनि हाइब वाफम थमलखिबा मणिपुर मियाम द तौबा ख्वाइदगी साउब नमथाकनि हाइनसु हांगखान फाउना फोंदोखि केप न मरम ओइरगा BJP के MLA मिनिस्टर अमतना उखिदे मियाम की इरांग लाकलगा लोटपा BJP की मिहुत अमतदा मियाम न वोट पीदबा मतम ओइरे JDU की माइकैदगे केप असि हाउस दा पुथोरक्तिङैदा दगी हौरगा नोटिस की महिरोई लुप कयादगा तानदुना असिगुम बिल अमा लाकपा याई हाइना पार्टी की नेशनल प्रेसिडेंट मसाना खंगन खिबा लैखिलोनेना बिल असि हाउस दा लाकलबा फावबा बिल असि की मायुक्ता लैखि हाइनसु प्रेसिडेंट असिना मखा ताखि अनवसियमना मियाम की पांगन ने हाइरे मियाम की पांगन सिगुम्बा लमसोकननगा हेक लेबा मतमदा मियामना महुत सिंदना थाजदुना थागत पमी सिंगसिना तुमिनना लेथुअगा प्रजाना तुंबा चाबा ngamdana लेबा मतमदा सु कशु तौरो हाइरबा अदुबो तुंगददी प्रयागी इहोवदुना करिगुम्बा अचीवमेंट अमा हेक फंगबा कांदा प्रयाबु थागतचरी हाइबगुम्बा असिसे ए ग्रेट बिट्रेयर मोटिव नि याम हाइनिंगदे JDU जी सेंगना थमोय सोई पुनिंग नुंगसिबा फावे मसिगी मतंग से अरोइबा नते पार्लियामेंट ना एनी टाइम अमुक पुथोरकपा याय साइनादाइनी प्रोडक्ट तौद्री अदुना एलाट मिहुम सिंगना लेबा ताइ राज्य सभा सिटीजनशिप एमेंडमेंट बिल पुथोक्तनब सेंटर की मिट नाकोंग यौननब होनबद सरुक याखिबा मणिपुर लेंगाक पॉलिटिकल पार्टी सिंह सिविल सोसाइटी ऑर्गेनाइजेशन सिंह महिरोलुप अमदी इमा सिंहबो NEIDP ने थागत फोंदोरकली नॉर्थ ईस्ट की स्टेट सिंह असि सोशली पॉलिटिकली अमदी इकोनॉमिकली डिवाइड तौदनब अहेनब साखत थौरांग पाइखतनब होनबियु हाइना नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP सेंट्रल वर्किंग कमिटी के प्रेसिडेंट नारेमम समजिन फोंदोखरे ngasi terada leiba salai loisang da pangthokpa paumisngunabada president na lakadriba lok sabha election asidagi hauraga khunai asida sel yelaga election thengnabagi mahuta free and fair oiba election pangthoknaba athuba matamda NEIDP na campaign na mahaudo lagani atada kham leitana sangsilagliba mitop singasi thingnanaba lengakna state asida su NRC chananaba honabiu NRC sanadringai mangoinana aina yadaba mawngda mitop kayamuk haijilakle haiba khangdoknanaba civil society singa khosannaduna mikok thinanaba lengakna honabiu loinana political leaders sing issue amada thamoi oiba wafam thambada asoyaran yaukhiba matamda issue adubu khanabagi mahuta asoiba wafam amada hanjin putoktuna karem kathainabagi sanabi ama lerikliba asi mutatnaba puna honamina se hainasu samarjina makhata na fongdoki tungda lakadaba generation singda kari orekadage खुनाई से कोई लेजिब सक्तम दा मधु कितन खंथरगा मतुंग दे एनी करीम पॉलिटिकल पार्टी अमना मागी ओइब ओपिनियन अमा फोंदोक जब मतंदा पार्टी अदुना हारिब ओपिनियन दो मसागी मागी पर्सनल मैटर ओइना लौबी दबिदा मागी कोई लेबाक सी इशू ओइना खंबीरगा इशू दुगी मागी एजेंडा दो ओइना मधुदा चटपी बाइबसा मधु तो हंजनिंगे करीगुंबा मधु तौददना मधुदा अतमना कनागुंबा अमबु मागी पर्सनल ओइबा पोट अमदा चिंचलगा अखोगी बैते की मणिपुरी की लैंग्वेज यावदबा वाई वोटा इंग्लिश की थाक पुखलगसु फजदबा ओइरबा हिंदी की थाक पुखलगसु हंगोइनिंगा ओइबा वाई वोटा सीजनर को लेरगदे नॉर्थ ईस्ट इंडिया डेवलपमेंट पार्टी तुमिने लेथोको मपाल कांगजेबुंगदा बॉम की लांदा सथखिबा थौदोक अदुगा असम राइफल्स न थौदोक अदुगा मरिलेना फारे हारिबा काइराव बित्रदगी युमलेंबम खेलेनगा थौदोक अदुगा मरिलेना दि हाइनि यूनाइटेड नेशनल लिबरेशन फ्रंट न फोंदोरकली आइन थिंखरबा लालुलुफ असि न थादोरपा चेलमगी मतुंगिना खेलेन हाइरिबा मिसक असि लालुलुफ असिदगी इंग कुमजालिसिंग तरा मरिदा तांथोखरबा मिसक अमने फेब्रुवारी 3 बॉम की लांदा सथखिबा मियुइसिंग अदुदि मसागी यूनिटा टेक्ता काइदन लेरि हाइनसु मणिपुर में आसाम की फॉरेन इशूदा लेखिदब सिंह अमदी केप की खोंजंगदा असोपन नंखिबा आसाम मणिपुर त्रिपुरागा
त्रिपुरादा काहेन असोपन नंखिबा असिगिदमक्ता नॉर्थ की अपुनबा बॉडी अमा ओरिबा नेसोना गुवाहाटी दा कैंडल थांदुना इकाई खुना उठखरे इकाई खुना उठपगी थौरम अदो ngasi गुवाहाटी दा लैबा लटासेल ग्राउंड दा पांगथोकिबनी नाकलमरमदा के पास तौखिदबा असिमक नॉर्थ मियामगा अमत ओइना लेमिनखिबगिनी लोइनना मखादाना नॉर्थ की दमक्ता नॉर्थ स्टूडेंट्स ऑर्गेनाइजेशन नेसोना लेपखिगनी सुहाइरी Manipur Organic Values and Development for Northeastern Region ye makhada state asigi sing haibadi jinja atoba state amadi malam ki kaithel da fanganabagi pandamda yana se Memorandum of Understanding anida ngasi khuyak pinakre ngasi Baupurada laiba Horticulture and Soil Conservation Minister Thaunawjam Syam Kumar ki office sembada Northeastern Regional Agriculture and Marketing Corporation Limited NERA MAC amadi Susampu da base tauba Lauhomi Organic Producer Company Limited ka ahan bayanase inaki aduga anishuba yanasena state as the base toba Nahakfam Food and Beverages ka Ferzol da base toba Manipur Agro Producer Cooperative Society Limited ka yanase da khudyek pinaki bani yanase asigi matung ina State Horticulture and Soil Conservation Department ka punna Seminary Organic Farmer Society asina Ningtina semdok sadok laba sing KG da lupa kuntra taret aduga khara hantaba makhal gi sing na KG da lupa kuni pandagina kuntra fawbada company asiga direct laiba yonba tawnanaba yanagadori MOU adugi matung inna company sing asina sayasigi manungda society ani asidagi sing metric ton lisingama fawba laiba da yanaki ngasigi khuyak pinakibagi thoramadra sar yakiba Minister Thaunawjam Syam Kumar na haikibada MOU asina maram oiraga state asida leiba sing thazariba lomi singda yamna hena kanaba phangmangam lagani department a paikal liba thabak thoram asige kanaba loba phangnanaba individual farmers singna department da register tawbiyu lonena department ga satminaduna kanaba kaya asi lobi haina su Minister Syam Kumar na miyam appeal tawrakli Manipur da manung hanjan balaiba tunga Manipur si singilam 90% Beli 10% singda putoi production mayam singasi siumba koina net ki kuthang da media ki kuthang da na topa company singna la akanta lebi regadi hena Manipur ki semilon da pharmacy hena phabo hoigani state government ki hori department ki officer singna yam kanna hona basi state asigi lomi singi asauba mapan ngamani haibe agreement sign tona basina hena lomi singi semilon hena phabo hoida Manipur ki maruina hori department ki samnari lomi singda appeal tawi na topa masana marom dom tawjaba lomi singsu hori ki department ki mama ki kuthang da resa to widana organic ki state mo webada aso mating pangbiu haida ngasi 14 February Valentine's Day ga mari lenana traffic rules illaga gari thaurakpa singda Manipur ki traffic police na red rose amadi certificate pidana ikai kuna bot kare Lions Club Greater Imphal ga kusamnaduna follow traffic rules stay safe haiba thim da pangthopa campaign aduda helmet uptuna gari kangon sumna thaurakpa mioi singda kodol port singadu sinakibani Kanglagi Nongsup Thangba Gate ta pangthopa thoram aduda traffic police ki ASP Khoisnam Sarama Lions Club Greater Imphal ki secretary Irom Umakanta amasung board of director ki members as Samarjesu Saruyaki Love yourself, be safe and make your road safe haibagi pandamda aikoina campaign asi pantuk chabani pangthuk jariba campaign asi da rules singbu follow to biduna isabu nungsijaduna isagi thawaibu nungsibiduna lambi chetpa miyo emoina traffic rule follow to busingda akoina commendation certificate loinana as a token of love rose amam pizari be safe please follow traffic rules hauji matang swaida break amatan lawjage break matungda 2019 Lok Sabha election ki code of conduct lauthok tringi mamangda permanent solution puraktrabadi SSM adi Ramsa gi oja singna election boycott tawgani habagi paw amadi Manipur musmaling tonga tong i paw sing pudra laksage impact news po mekta lebiyo break matungda tarana usare huji makhada ba pawda thagi tolop pithokta na laidiba regular ona lokhiba SSM asung Ramsa gi oja singi wakat ka marinana lakadriba 2019 Lok Sabha election gi code of conduct lauthok tringi mamangda permanent solution puraktrabadi SSM adi Ramsa gi oja singna election boycott tawbagalunena class 10 amasung 12 ki exam so duty loraroi haina khangalakli
Khoyathong da leiba ZEO Zone 1 office amadi Porompat leiba ZEO Zone 2 office mamangda Joint SSA amasung Ramsa Teachers Association gi miyang makada SSA amadi Ramsa gi oza singna wakat infam sathaki lengang na makoi wakat tabidre haiduna Pendraba oza singna aikoi robot nati no pay no work haibana singba play kat kaya paiki ningsingba yai regular oine 2011 12 14 amasung 16 da laukiba SSA amadi Ramsa gi oza singi thagi tolop matam sana pithok naba amasung matik sarab oza singbuna promote taunana ba taksinduna oza singasina haukiba tang maridagi thapuk lepagi khongjang sangsinduna lakibani Mi amana 7 months tolo phangta ba habse chahi tangkhai amadi akhoi se kaimta yaudana paisa nungsa kaimta season nabal leitana school ka duni school ka ba haise baratingi ama tawi chai su sem doini adegi sana ba thakna ba adi si myam se loina kano taw matam da yam wa ba condition am da oire aduna akhoi gi government na solution ama purak tri baudi akhoi se dharana tawba natraga any type of another agitation makha sathagi gani koina changsali ba khongjang se sina loiba sunate akoina sarkar da han haijari haibadi akoina lakadaba election की ड्यूटी सो कोई अमत लौरोय एग्जामिनेशन की ड्यूटी सो अमत लौरोय बॉयकॉट तौगनी लाकदोरिबा इलेक्शन सिगी ममांग सिदा कोड ऑफ कंडक्ट सिगी ममांग सिदा करिगुंबा खोंसंग अमत लौखत पिरक्तबा तारगदी कोई सिदगी हेना साथीबा एक्शन लौखलकनी अदुगा कोई एजिटेशन मखन मखन की सो कोई तैयारी दा लेजरी निंगथेमसा कारोंदगी क्वाकैथल कोंजेंग लेकाई कौना थावी लंबी फावरगा एयरपोर्ट रोड ताबगी लंबी असि साथीना फतबन मरम ओइरगा लेकाई मियामना लंबी असि सेमजिनरी फावबा मतम कक्तन थिंजिनख्रे लंबी थेमगी खोंजंग अदु मरुवैना हाइरिबा लंबी असिगे नाकी ओइबा नाकल ओयेता तारिबा लेकाई इमाइबेल सिंगना क्वाकैथल कोंजेंग लेकाई कौना थावी मपागी लंबी मयाई सबुक्ता फमजिनदुना वाकन फम सथखिबने वाकन इफम मदुदा सरू याखिबा हिजम बिनो कुमारी कौबिनुपी अमना इम्पैक्ट न्यूज़ ता फोंगदोरपदा चौराकना किलोमीटर अमगा मखाइरोम तमक सांगबा लंबी असि मतम कुइना लैंगाकना मियेंग संगबिदना लाकपना मरम ओइरगा लंबी असिदा चथुक चसिन तौबदा यामना चाउना खुदोंग सादबा माय उनारे लोइनना लंबी असिदगी थोरकपा उफुलवाइफुल मयामना लंबी असिगी अकोइबदा तारिबा लेकाइगी मियोइ कयादा चाउना अकाइबा पीरे हाइरे मरमदुना वर्क्स मिनिस्टर अमदी चीफ मिनिस्टर ना मियेंग संगबिदुना लेकाई असिगी मियामना थेंगनरिबा खुदोंग सादबसिंग असि कोकनदबा होनबियु हाइनसु अपील तौरकली किंगथेजा कारोंदगी एयरपोर्ट ताबा लंबी से अदुकी मतिक फत्रे हाइबा लंबी से मतम खरा था मंगा तोकी ममांगदा जेसीबी न खोतोगा लंबी जे थागनी हाइना तौरंबा माली अदुबो अखोइना लंबी थारकद्रा ना ngaijabani लंबी जे थादना चतखरे अदुगा लैबा एरिया से लैबा मियोइ सिंगसे अदुकी मतिक लैना ओंदरे उफुन पाछंदना सागी उफुन दुना लैना ओंदना अंगांग मयाम जु डॉक्टर दा पुखना करे को जिसे अदुना हजिसे लंबी से वर्क्स मिनिस्टर अमदी चीफ मिनिस्टर की मियेंग चंगबा पामी लंबी थिंगबदी ngasi मंगानी सुजारे अदुबु सिगी मंग कनागुंबा जीव मत लाक्तना अखोगी लंबी से सेमगे हाइबा अदगिदी सीजे सुमाय तौरी हाइबा कनामता हंगबला सरंगपान ममांग लेकाइदा लैबा सेक्थोंग हौकिबा निंगोल साकोबा ममांगदा सखंगदबा सिंगना थुगाइरमदगी ngasi फावबा मैनबा सिंगना सेमजिन बिदना लेरे थोंग असि थवाल डिस्ट्रिक्ट की वांगखेम केंद्र की मनुंग सन लैबा यारेपोक्तगी सरंगपाट फाउनबा लंबी की मरुइबा थोंग अमनी हिरमसिगी मतंगदा ngasi सरंगपाट ममांग लेकाइ नादेबम कम्युनिटी हॉलदा मियांगी मिफम मपांग थोखरे मिफम अदना थोंग थुगाइरम सिंग थिदोक्तुना लोगी ओइबा अहकबा सेराक पिबिनबा मियामना वारिप लौखरे ngarang New Delhi gi 15 Janpat laiba Dr. Ambedkar International Center da Ministry of Textile Government of India and Sindhu National Conclave on creating synergy for MES in textile sector haiba thoram mamada India gi oina miyoi tarani thoi award pibada Manipur state ki miyoi ani su da supirakre Kangjam Levina Sanu sei kuntaruk apoba ke Vinoi Singh Bamon Kampu Imphal West na Deep young women left body paralysis speech impaired की कैटेगरी दा मना फंकी अमदी एल असोबी देवी सैनी फुटरेट मपुरेबा लेखिद्रबा आरके रोजेन कुमार सिंह वांखै तोपम लेकाई इम्फाल वेस्ट ना वुमेन की कैटेगरी दा मना अदु फंकी बने था खुदिंग चीफ मिनिस्टर की सेक्रेटरी पांगथोकपा सिंगी नुमित अमदी मियाम की नुमित सलिबा था सिगी ओइने फेब्रुआरी कुलुमदोइदा पुन्ना पांगथोलगनी हाइना सेक्रेटरी टू चीफ मिनिस्टर ना खुयक पिदुना थादोरकपा सेरलमना खंगलकली नागा फुरुप की हयेंग पांगथोकदोरिबा मरुमरांग हुनमगी कुमै लुइंगाइनी कुमै की दमकता गवर्नर डॉक्टर नजमा हफ्तुलाना एफा पाउजिल पिरकली गवर्नर नमहा की पाउजिल दहाई कुमै असिदा चाहि अमगी मही मरोंग मतिकसाना
fangan binanabagidamagta mapugi mafamda thaunijabana mapung oire lam koiba singi pungning singsin mangamliba kumai asina lamdam asida khundariba furup khudimappu amata oina punsinduna ingtapa nungsi sanaba saukhatpa lamdam ama purapu oirasunu hainasu paujelakli Chief Minister Nong Thomam Biren, Works Minister Thongam Biswajit, Horticulture and Soil Conservation Minister Thongnawjam Syam Kumar, CF amasung PD Minister Karam Syam amasung Manipur Assembly Speaker Yumnam Khemsa nasu lui ngaini kumaina lakpada Manipur gi miyamda epapauzil pirakli. North India Development Party NEIDP State Unit ke President Dokhamang Khongsai nasu lui ngaini gi epapauzil pirakli. Ahal lama yumda thoki badagi hanjilaktre Laisram Norjit Singh sei kuntramanga apok palai kedraba L Kalimu Singh Laifam Hairok Part 1 Haitopopi Maning Laikai asi ngarang February 16 gi nungthil pung amadagi yumdagi thoki badagi hanjilaktabani magna yumdagi thoki bada asangba masugi track pen ama setki amadi kemo gi jacket arangba masulitki ahal asi nupasi masam tili mamaida makoi Tentak na hawi mamai koida naraga khara pomlap tawi kanagumana thengna birabadi manana populous station natraga phone number 70059833396 asida pau pibinaba mak imamanungi mai kaidagi paujelakli Technopal Assembly constituency gi Sita DCC dagi ADC member oiriba S Tongfao Matibu ADC Sandil District Anoba by Siamen on a country ADC Sandil Siamen D Ringo Lamkang election presiding officer Oiduna Sangak from the Labor ADC Baban Conference Holder Nasipang Tokibatarum Amada Tongfao Matibu ADC Sandil District Anoba by Siamen on a Kankibani by Siamen Oina Kanbagi certificate Ado ADC Sandil Siamen D Ringo Lamkang na Tongpao Matieda Kusinaki. Vairop Nolini Foundation Manipur Sinduna Lake Hyderabad Songtham Vairop Amasong Sarungam Ningol Songtham Ongbi Nolini Devi Anibu Ning Singh Dunangasi Makoi Enegi Mingda Nongbibungda Laiba Raja Dumra Singh Women's Home da Sing Hawaii Alumasung Thau Yauna Sana Tanaba Polam Singh Tengbang with a Pikre Panbayabadi Mamang Sahi Singh Dasu Vairop Nolini Foundation Asina Sinduna Tagila Laiba Blind School Dasu Tengbang Pibaki Tabak Lake Rabani Technopal District Manung San Laiba Sawang Fai Khulgi Headquarter Assam Rifles ki Mori Battalion na Nomagi Oiba Sa San Layang Bagi Kema Mapang Thokre Kemado 14 Mobile Field Veterinary Hospital gi Officer Ama Staff Ahumna Regimental Medical Officer Amasung Town Commander gi Miyeng Makhaga Matinga Loinana Sathakibani Kemado da Khul Adudagi Sa San Sanipan ga Marif Manga da Lemna Laina Layong Sing Yeng Bagalonana Ida Lang Tak Sing So Kaf Thoki Howzik Sanabagi Pauda under 23 men's cricket one day league and knockout tournament Manipur Mai Pakre Ngarang Bhubaneswar the Laiba Vikas cricket ground Sanakeba match aduda Manipur Netos Ngamdana vetting Hana Sanakeba Metski Apibu over Yang Kaida wicket Taramak Turaga run Sanitara Taruk Lawangamki Iningasida Manipur ge batsman Amanna run Yankimari Aduga Niti Samasung Langlon Yamba Anina Run Kuntra Taret Amasung Kuntramanga Lobangamki Masigi Pakum the Mets Sigi Anisub betting Sanakiba Pondisari over Kuntraga ball Amada wicket Taramak Turaga Subnagiran Sama Kuntra Taruk Lodan Mets Asi Run Maripu the Mighty Banankibani Iningasi the Manipurgi Vola V.A. Yadovna wicket Mari Amanna wicket Ani Aduga Kisanamasung Bikas Anina wicket Amam Loki The Board of Control for Cricket in India gi Miang Makada March tara mga fawa sa tagadaba cricket tournament asida nga si Manipur gi anusaba match oina seking lamba taunaki. Under 23 AFC qualifying round saru yaru na ba India gi team semna na ba Manipur gi lehaw dagi hawkiba footballer sanaroi manga kawkhat kre Uzbekistan ngakpigani Uzbekistan gi Tashkent da laiba
Locomotive Stadium da ASEAN Football Confederation AFC gi miang makhada chaliba sayasige March 22 dagi pangthokpa haugadoriba qualifying match sing aduda Group F da taminariba yumbu Uzbekistan, Tajikistan, Pakistan amadi Indiana leg match sing asida athoyen tanaraba matungda mokomatang bakok thongba team anina qualify oigadori. Qualifying round asigi damakta India ki team semada Kiam Amarjit, Boris Thangjam amasung Suresh Wangjamna midfielder oina aduga Diras Moirangtem amasung Mohammad Nawaz anina goalkeeper gi damakta sanari singasi All India Football Federation na kaukhatkibani. Qualifying round asida Indiana March 23 da Tajikistan ga March 23 dana yumbu Uzbekistan ga sanaraba matungda March 23 Pakistan ga lamba tangnaragani. Ahanba KC Sarma Memorial Veteran Football Tournament ki makhataba match sing hayeng dagi makhata na satharagani hairi mamang thagi kunthra dagi Sector Sporting Club ki sanabungda pangthopa hawrki ba tournament asi khudong sadaba maram kharadagi yeithok lakibani UVF FM Gimi Makada KC Sarma Memorial Trust amasung SSC Sector anina khusamnadana sathariba football tournament asida team nipan saru yari satharaliba football tournament asigi mapan suba matchta Flam Imphal amasung FVFA Uyumpoka tarasuba lektana Sangai FC thangwi banamasung Musa Sekon anina hayeng lamba taunaragani haina tournament asigi organizing secretary na thadorakba serula mana khangalakli. Mapan Suba Salo Cup Lamlai Kendra Village Wise and Invitees Men's Open Football Tournament OLT Saizanga Masung CS YUC Chalawani Mai Pakre Ngasi Football Tournament Sigi Ahan Basana ke balik match aduda OLT Saizange Sandaroi Santosna Mes Asigi Kunmeri Suba Mineta Sankeba Matangai ba Panjal aduna YNC Hararo ba Panjal Amasino da Mai Thipa Pibungamki Satharali ba football tournament asigi ngasi sanage ba ani subat liktana CS YUC Salauge Sanaroi M Manisna masung S Gautam anina match ki kunmathoi masukul doi suba minute singda Panjal amamam sanduna FC Napet po Panjal ani sinoda maithi ba piki Salau Youth Union Club na senana Satharali ba football tournament asida team kuntaru na group taruk thok na khaidok tona lig match singasi athoin tanari hayeng football tournament asigi makhata ba lig match ani sanaragani. Social Welfare Club SWC Hiang la makhalekay na sendo ng ngasidagi club asigi ground da taruk suba men's and women's open amasung mga suba junior boys and girls case prize invitation sepak takraw champions bhagdokre ngasi ahan bhagdopgi met opening match oina sanakeba men's open gi match da MPS ina SWC Hiang lambu set ani amada mighty ba piki tournament asigi makhata ba match sing club asigi ground da sanagani. Aroibada Moriba Paumana Pizari Kansipur Laiba Catholic School ki maning Tamageta Sakangdaba Singna Tifinamada Kezi Mangarum Lumba ID Bomama Plan Tauramle Citizenship Amendment Bill rise sabada table Taukidabagi Damakta Nungai Fongtok Oina BJP Man Pradesh na Chief Minister Nong Thoman Birenbo Hafta Kangjibungda Harau Kiam Okre Citizenship Amendment Bill ki matangda review meeting ama manpack na sinduna lakleba February taratarukta konumamangda laiba lamyan na sanglil na pangkulagani hai Manipur Organic Value Stand Development for Northeastern Region ki makhada state asigi sing atoba state singama sung malam ki kaithel da fangnabagi pandamda yanasi ani khuyek pinakre amasung Lok Sabha Mikhal ki Code of Conduct law thok tingi mangwina na permanent solution purak tabadi SSA amasung Ramsagi Oza Singna election boycott tawba galuna na class na masung 12 exam da su duty tawraroi hairi